Mari mapung faraba irang asi lakshinaba hotnabagi mahuta civil society organization singda onsinduna tainaba ngamba Chief Minister asi khwaidagi matik chadaba Chief Minister ni haina MPC sigi wangangloi Hareshwar Goswami na chairakli State asida thokliba irang asigi warushin puraknaba major community oiriba Maitai Naga amadi Kuki punna faminaduna kari apam pamdaba lai haiba Khangdoknaduna wari shanaba changi haina hanagi Chief Minister Radha Binod Koizam na thamlakle Amasong Manipur da thokliba irang asina maram oiraga pendaba fauraba Maitai Furuki nahalising tararom henbana khanghaudana matoina punduna mi fam pangthokre